Kolkata da Salibata asigi maridagi hauduna December 10 fawa pangthokadawriba kunthra suba Kolkata International Film Festival gi manung sanna festival asigi kunthra suba kumol thauranga mari leinana Manipuri gi saknairaba filmmaker Aribam Sam Sharma gi film Eshanou Utkadouri Festival asigi director Sarmista Banerjee na Padma Shri Aribam Sam Sharma da irakpa serol amada Indian restore film Eshanou the Season 1 1990 asi utpagi ayaba pibiyu haina irakpa serol adu filmmaker asina ayaba pibaga loinana hairiba film asi festival asida utkadavani loinana film asigi director masamak festival asi yaunabagi damak hayeng infan thadokadawri khongset asida Eshanou film gi actor K Tombasu yawgani hairi Manipur film amadi culture gi matangda oiriba film asigi matangda su chatkadawriba team asina festival asida wangang duna lebak miyam da so tawgani haina filmmaker Aribam Sam Sharma na phongdoragri